आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी Numit humni chathagadaba Festival of Dance and Music hayengdagi Government Dance College Palace Compound Imphal da horagani Manipuri Art amasung Culture Mantri Khuraijam Loken singna festival asi hogdokani Eastern Zonal Cultural Center Kolkata na Government Dance College Imphal ka khusamna nasinba festival asida Manipuri Bharatnatyam Kathak amasung Kabui Koireng amadi Tangkol na chingwagi folk jagoi sing utkani Guru Riyuben Mangsabagi Tangkol Music tongan ba folk music ki thoromchu pangthokani Manipur Science and Technology Council Imphal na sinduna oja sing amasung researcher singi oiba numit humnigi Rajya Thaki Science Congress hayengdagi Tail Pat Imphal da leiba Manipur Science Center da horagani Science Congress asigi theme di Innovative Science Education for a Sustainable Future haibasini Numit humni chatharakpa Agri Youth Parliament lising ani kuntaru ngasi iroisemba Imphal da leiba College of Agriculture da loisinkre Central Agricultural University Imphal na sinduna pangthokpa Youth Parliament asida Rajya Sarkar ki tongan ba bibak sing ki stall yauna lau singu ga mari lenaba potlam sing utpa punna stall kuntra taret hangki Assam Kerala amasung Puducherry Union Territory gi Bidhan Sabha Mikhalgi mirepche pisinbagi matam ngasi loiragani Raijani amasung Union Territory asida mathang thagi mapalda vote thadanagani hayeng mirepche sing scrutiny tawgani mirepche lokthokpagi aroiba numitna March 13 ni Tamil Nadu da tangkak ama khakta da oina April 12 da vote thadanagani Nongchup Bengal dana tangkak ani da April 12 amasung Kumapanda vote thadanagani Tamil Nadu amasung Nongchup Bengal Bidhan Sabha Mikhalgi notification thasigi kuntrada thokani Nongchup Bengal gi ani suba takakina April anida notification thokani Rajamari amasung Union Territory asigi vote masing May marida thigani Seat chama kuntaruk leiba Assam Bidhan Sabha gi matam May kunda amasung seat chama nifu leiba Kerala Bidhan Sabha gi matamna May 12 da loiragani Seat kuntra leiba Puducherry Bidhan Sabha gi matamna June 15 da loigani aduga seat Sani kuntra mari leiba Tamil Nadu Bidhan Sabha gi matamna May 10 da loigani seat Sani marfudra mari leiba Nongchup Bengal Bidhan Sabha gi matam May 3 da loiragani Lok Sabha na ngasi Corporate Laws Amendment Bill lising ani kuntaruk makhatana yengsinnaba Joint Parliamentary Committee da thadakre Selthum Mantri Nirmala Sitaraman na Sabha da ngasi bill adu puthoklaba tungda makhatana kupna khananaba JPC da thadanaba prastab tawki JPC da bill adu pithaba Sabhana ayaba piki bill asina Limited Liability Partnership Act lising ani Nepal amasung The Companies Act lising ani tarahumdoi semdoknaba hairi Pradhan Mantri Narendra Modi na ngasi nungthil Lok Sabha da hojik oiriba Nongchup Asia gi muknariba phibam asida Bharat ki phirep ki matang da wa ngangani Nongchup Asia gi lan asigi matang da ngarang Sri Modi na Sabhapati oiduna Cabinet Committee on Security gi mifam pangtokduna khanaki Sri Modi na hai muknaba asi asumak hengalakliba thawong amadi malem pumba masina mawong ama natraga amada soalle mahakna hai asigumba phibam asida muknaba asigi chaithengdagi lebak asigi nagari pumnamakpu ngak thoknaba hotnaba yaba punamak hotnaba tai Kendragi Jal Shakti Mantri C.R. Patil na hairi Jal Jeevan Mission gi makhada yung koti 13 henbada toti ising phangankre New Delhi da ngasi World Water Day Conclave lising ani kuntaru hogdokpagi mifamda mantina wafam asi phongdokhibani mantina hai mifam asina ising yoktuna thamba amasung kanagadaba mawongda haisingna ising sijinnabagi matangda tongan ba mod amasung wakhalon khanaminabagi platform ama oiragani Namami Gange Mission gumba thorangsin mantina thagatki amasung turelgi ising luna na thamnaba sarkargi achetpa phirep lei haina amuk hanna phongdokhi Nongchup Asia sin thongbada yamna maru oiba infrastructure singda khut handuna landagani haina Tehran ki helaklingai cherakta Israel na nauna Iran da mathang landakre pauloi jare